Hello, my amazing Bible for 7 minutes na taram noksari ngasi lokot segera topic asidi adi bawareb na bagi matam da leramba jantal sing adi jihudi na taba Atoppa Jatsingi na karam na Arankhubam phangbra haibadu gi maramda ekoi Bible dagi nainam nasi shona mokoi gi damak mokoi gi Arankhubam phangni gi damak kari thorang paikhat khibra haibadu gi maramda so ekoi nainam nasi ahan bada ekoi shoda patna those Sagada lebe ipaisho nahangna tayang panda lebe papi koi kut mapunungsi aduna nungsi baduna maram moituna nahaki asumba khangdaba Atoppa Jatsingi jiudi na taba Atoppa Jatsingi atubu makoi gi Arankhubam adu karamna phangningai gi damnang thorang langbi khibe haibadu gi maramda ekoi ngasi khara naina gadawri naina ba asida nahana bhaptan biu hobudeng loi phawna hangna singbiu asumba se ekoi khangduna induna satpangam ba habdu ohenbiu Prabhu Jesu Christa gi mingda kuramjari amen snow sai khoi ayamba Bible degi text ngase khoi yengmanasi kanaguma nobba mi oragadi egi channel asibu subscribe tobiu support tobiu nakhoi na khangnimba Bible gi topic sing leraga su comment dai biramu ekhoi soidana Bible gi matung nei khoi neina minasi ekhoi mebna pap tarba matungda koina mayoron 315 da ishona tayang panda papi ekhoi gi damak kan bi pa mapu amma tharakani haina wasak piki snausa adugi matungda ekoina Tower of Babel khangi kon Genesis 11 da shorgi mission na ekoina matamadu khundari ba mission aduna shorgi maikta la loroga asoba koina tower yum awang ba masemki adudegi shona makoi bu se khaiki sakhaira matungda matamdu leba mission ado yam phalande Pataba matamda ishona Abraham bu koktoki hairiba Abraham bu ishona khandok li sigi maroi ba maramdo karino haibedo ekoi yengsi mai horon 12 ke 3 da hai nahak pu bor piba makoi adubu aina bor pigani nahak pu sirap toba mahak adubu sirap togani aduga nangonda malemgi imung manung punamapu bor phangjagani haibani nangonda haidi jihudina taba Abraham gi mapana malemda khundare ba jihudi nataba missing ase makoida su bor phangani haibadi ishor gi Arankhubam ado makoida su phangani haibani maramdi kanagi mapana Abraham gi mapana indi haibadi nangonda haibagi atadi Abraham gi darada taibang panbagi kanbi ba mapu ado pokani haideba kambu Prabhu Jesu Christa asina tayang panda lakraba mipung khuding mapu mabu thajaba mipung khuding bukani ngai gi thorang ado maseda ju yaukre aduga mehoron 18 da su amona Abraham da su hai Abraham di soidana ma asauba amso akan bazati ema oiragani aduga mahaki mapana malem gi jati puna mupu bor phangjagani sida ju samana ba blessing da pi aduga 22 gi 18 da su hai base sida nangi darhada malem gi Jatsingi ase bor phangani maramdi nahangna aigi khonjen inki aina haibado nahangna takhi haibani adudi Abraham na ishona haiba inbudo mana chena thaja budugi mapana Abraham na kurmiba ishorje asengba ishoni haibdo mahaka khunda minareba mahaki manakta khunda nariba missing aduna uraga makoi do ishorgi asumba lambida laaga makoi bukangani haibi pandam ado masida padebani nangi darada haibdi Jesu Christa gi mapana haibani aduga 26 ki 4 dasu samane nangi darajan thawa misakum na masing jaman gani haibani aduga hairiba lam ase nangi dara singda pigini mana hujik saidang liba lam ase nangi dara da prithvi da lairiba jati sing punamu bor phangani haibani 26 ki 4 da 28 ki 14 dasu asumna hai aduga naha ki darana malemgi full muk yamgani amusung nahang na nongpo nongchup kha amasung awang da sandokhigini habi Abraham gi darana prithvi mapam punamukta sandokani habdo sidairi aduga naha amasung naha ki daragi mapana taibang panbagi imung manung punamupu bor phangjagani hemni tayang panda khundari ba mi khudingmak se Abraham gi mapana bor phangani kamaina Abraham gi mapana bor phangaduna magi daragi mapana bor phangduna habadi makoina asengba sumba shona haibadu illaga makoigi shordagi dharma thajaba pan dharma semdo phanglaga asengba punsema hingbado mahaka laiminariba aduga mahaki daragi koibda leiriba khundariba missing aduna uraga makoina kormiba ishorjna asengba ishorni Arankhubam je makoigi ishor kaktana pi haibdo makoina khangani
aduga atopa jasina mokoina korinba lai mutising asina mokoibu kanbiba ngamoi masidi kari sunate haibu khangani haibu maduni sidaida ishona yam phajaba thawrang mamangai digi hona jantan singi aikoina salvation gi dam bor da pikhrabni aduga samstasu masi sam 22 gi 27 da sumnai malem gi aroibada leiba mi puna muna nungsinglakuna Jehovah da leisilakani hamni sho khangdaba jasina Jehovah da lakani hamni loina mukti nateko mokoi manungda aduga atopa jasingi imung manung puna muna laktuna na ki mangda kurumjakani hamni nongmadi asengba mafam da shona jiudisina kurumba asengba shodo tirakani hamni hoji ekoi matamdasu jantan oiriba koi Christian oikrba ekoi lamta saja to yengnaga ekoi karo lekai da lebe mission ekoi na kurumba shodo asengba shoni habdo maduda mangala kani masi professioni thungsu thungkhre thungsu thungkigani masi 65 ki 2 da sum na hai masidi parsana tabi be shonongonda mi punam na lakani hai ado Psalm 67 gi 1 2 da shona ekoi bu chan bisnu amsung ekoi bu bo pi bisnu mahaki maithong na ekoi gi ithakta ngan bisnu maramdi nahaki lambi malem da khangan gani nahaki Arankhubam jati punamak time shogi Arankhubam ase prithvi da leriba jati kudim ta khangan gani atu jati kudim nati phangoi atu hairi Arankhubam je khanglaga ilakpa chumbai sho ilakpa mising do madubu kanbina wane adu bi shogi thorang de prithvi da leriba jati kudim se kanbina gi thorang lai hamni Psalm 72 ge 11 da hai prithvi da leriba ningthau punamangna mahaki mamangda laklaga kuramgani jati kudimana mahakpu thawal tawgani habani masidasu 86 ki 9 da jai haidi nahangna sembi kraba jati kudimana laaga naki mangda kuramgani habani nahaki natinga nahaki mingi mating magun chawhangani hai sidasu aduga Psalm 90 ga 6 ki 3 da su habani nahaki natinga gondo atopa jasingi marakta lauktu u maki angapa singdo makoi ki marakta lauktu u haina asumna hai karamna lauktokani haibde ekoi wang changa ekoi lamcha sajat ekoi thajaba chepdo adugi mapana lauktokani kudamoina danen shadra masaga binigona ishogi asumudo Babylon tholeba amsung medo sagi matamda apung phana lauktokeba ishogi thorang ado Israeli Jatsingi asina haibe indabadegi atopa missing asida sumba khangan ngai gi thorang do madusu tawe aduga Egypta ishona China khol mayam haithakiba matamda China kontra mathoi train thoi mu haithakiba matamda madugi China khonsingdo madugi khungi Egypt ko bida leba Jatsingi ta khiba taraga kaidawi makhoi khara amana kiki aduga ataba khara amna Jihudi digi asengba ishorje asengbani Jihudina khurumba ishorje asengbani haina khanglaga lakpa mi myam amsu yaukheba achumba ishoda lakpa mi myam amsu yaukhebane aduga Psalm 90 ki 2-3 da juhai sida ko thagadise sida Jehovah na mahaki Arankhubam khangan bire mahaki dharma senba jati singi miyang da phongdok pire Israel gi imungda mahaki lengdraba nungsiba amasung mahaki thajaba yaba mahaki mahana ningsing bire malem gi aroi ba mafamda leba punamna ekoi gi ishor gi Arankhubam ure masi prithibda leba kudamuna masi hana thungkhre awdi chu thungani tungduna lairi aduga Isaiah da so masi gi maramda yam hai Isaiah 11:10 da Jesus Christ gi maramda prophecy piba matamda Jesus Christ aje Jihudi singi khakta nate atopa jatsingi su yawi hai je masi da hai namit atuda Jesse gi maru laigini hadi Jesse gi sagai Jesse na David boy David ke sagai da Jesus Christ as lakpane ba mahana missingi phiran oina lepkani atopa jasina mahakpu thigani mahaki pothapam matik mangan oigini ham atopa jasing ade jati singna Jesus Christ bu thigani habse masida making khangi koina khangi madudi Jesus Christ na pokku matamda Jihudi nataba atopa jasingna Jesus Christ bu lag khurami haiba missing ado kanagi mapana kanbibno Jesus Christ ta thajabagi mapana kochu kanbibani Isaiah 42:6 da muhai Jehovah aina nahapu dharma senbada kaure nahaki khut paibigani aina nahapu ngak senbigani amasung nahapu pibigani misingda waremna bo oina jati singda mangan oina haise I will give thee for a covenant of the people aduna sida
khoina sida hai ko jen che misingi covenant oina pigni haina chai aduga jihudi singche haiba inba jihudi singje atopa ja singda makhoi mangan oigini haina masida maksing hairiba kana misna haibe ai ariba warep na ba oirasu anobo warem no boirsu masida jentan sing kansante haina haibe ai loina jentan sing su yaw kramni ko koi shona haiba inba mi oraga di hairiba covenant aduna kusangrabni ariba warem na bana mi kana su kan bide kan bi ba haibse jesu ja thaja bi pana kuna anobo warem na ba adugi mapana kan bi bane Isaiah 45 ke 22 so engon the yengu na koi bu kan bigini prithibi ki all the ends of that prithibi ki aroi da leiba na koi kuduma hamne ai shoni ai natna kana su leite haibane Isaiah 46:49 ge 6 da mai aina na ku jati singe mangan ohengani malenge aroi ba mafam sing pawba na na ai Arankhubam jo hongani ham ai koina prithibi pham khinda jihudi singe mapana koina Arankhubam do Atoppa jasing so khangda basingda haiben ba jihudi singe mapana yehon keba haujisu Atoppa so khangda ba misingda haiben ba thaja ba setpa Christian sing aikoi gi wang sangang aikoi gi nungsiba matau aikoi gi thaujaneba matau aikoi gi ing tappa matau amasung Jesu Christa gumba lamcha chatpa asina aikoi gi ngakpi haiba kokpi haiba gun mayam asina aikoi gi koibada aikoi ga laiminari pa so khangdaba mising aduda Jesu Christa gi maramda saki pihangadamane Isaiah 52 gi 10 da suhai Jehovah na mahaki asengba pambom tingde jati punna makki miengda aduga malem aroiba punna mukta ugani aikoi gi ishor gi Arankhubam mai hujik thungli thunggadawribani isnausa masiju aduga Isaiah 56 ke 6-7 da haije masida ju hai masida mayakshan hai Jehovah gi thagol tawnaba mahaki ming nungsijaba mahaki manai oinaba Jehovah da napchaba mirebang masa nipasingbu mirebang masa haidi Atoppa jasing stranger haibni English tana Atoppa jihudi na thaba Atoppa jasing do mirebang jasingbu aigi ware na bachena paijaba mi khudingbu aina aigi aseng basingda makhoibu purakani haibni basida ju ware na basina konselje jihudi na thaba Atoppa jasing ishob thajargba mising adusu konseli haibisni aigi aseng basingda haibdi ishogi laifamda ishogi aseng basing ishogi ningthole bakta pubigini hamni Arankhubam pigini hamni aina aigi aseng ba chingda makhoi purakani aduga aina makhoi ba aigi haise nabagi sangda harau khangani maramda aigi yummi punamki haijabagi yum kawgani haina sida hai aduga mu Isaiah 60 gi 1 to 3 dazu yamna mayekshena sida zu amu hai sida hagolo ngalalo naki mangal ado lakhre shogi mati mangana nangonda ngangini prithibi je amna mambana kupsan gani amambana ko adubu ishona mahaki mati mangana do nangonda ngalan gani nangonda ohangani adu 3 da amasung Atoppa jasingna naki mangal adu da lakani prithibi gi ningthausinga nahaki hogatpagi mangal arangba mangal adu da lakani isnausa aikoina haidi jihudi sing matamadu da leiba ji haiben ba jihudi sing adugi lamchada du uraga makhoi mi kamrom ishogi asumba lambida lakheba horen akoina khudam oina su yengmina bjai akoi hujiki matam du akoina Prabhu Jesu Christa ngonda chaina thajaba sigi mapana mana haiba khudam ase inbagi mapana khoigi wang changa lamcha saja tu utpagi mapana Atoppa mising ase pung hongan bangang gane Christian sing ase amna min chawba thaujan hiba oidaba ngangdaba masin thidaba ing tappa ngakpi haibana pik thanba mine habase koi uhan gadamne Jesu gi lamchati mabu hapa missing dugi damak cross ta haijabi makhoi gi paba do Jesu no copy ba atugumna koi da patta patarokpa missing do madu boy khoina bo pi bangam gadamne ba haidi ba sina ishogi mangala do missing da uhan gani madugi shogi mangan shogi achumba khangbi mapana makhoi Jesu da thajaraga makhoi gi Arankhubam se phangani Isaiah 66 ke 18 dazu hai masida ko aina jati kudum khomjan gani makhoina aigi matik manganda lakhani hem aduga Jeremiah 3 ke 17 dazu matam aduda makhoina Jerusalem ase ishogi singasan haina kogni aduga jat khudima Jerusalem da khomjan gani aduga ishogi ming aduda khomjan gani hem hairiba prophecy joji krai da thonge aikhoida Christian oiba aikhoida prithibi da leiba misingna Christian sing de yangani aduga
Yisugi maramda khangani tamgani haibdo masi thungkhrabneba masi ekhoina kawroidabni ado Jeremiah 16:19 da Atoppa jatsina nahaki nakta lakani malemgi aroiba mafam singdagi amasung haigani tasenama ekhoigi ipai pusina minamba phangde aremba amasung kanaba leitaba potsing hai aduna masida haidebse karino hadi ekhoigi lamcha chaja ekhoigi lai khurumbagi mong matau panamak asengba Christian singi mong matau je uraga Atoppa Yesu Christa bu khurumdaba Atoppa jatsingna ekhoina lakaneba ekhoina salliba ekhoigi sanariba ekhoina khurumliba ekhoigi wang changa ekhoina tawriba lining lisat khuding ma asidi saitana minamba ohen kre saitan gi minamba ngaktani asengba asumba du Christian singda Bible da yawi habdo makoi khangane madu khangan bangam ningai gi tam isnausa ekoi Christian oiba matamda ekoi mapan thonggi oina ekoi oikumsi mina tawnei pesa khara phangningai gi tam oikumsi adu gi mota Bible na haiba Yesu Christna takpiba adu ekoi se na pairaga ekoi mina ekoi da thina hairakasu ekoi khumdaba ekoi mingonda laman khumbagi wakhal leitaba Yesu Christna da leiba kopi haiba adugumna ekoi kopi haiba thaujan haiba wana tabasinda mateng pangba dugumba mayam ado minungsi gi thaujan mayam ado ekoi mayam do utseba madugi mapana ishogi asumbudo ekoi na sandokpa ngani ekoi na Bible gi puraga mingonda wapau sandokpa matunda mina tadaba yai adubu ekoi gi aphaba lamcha sajat ase ekoi gi lining ekoi gi tawriba lam wangang sangang punamak phije jakcha punama ase achamba phije punama asina mi singi mamangda ekoi Yesu Christa bo ekhoina puraga satpa ngangane Christian singji asumbo oire Jesu gi matungba mi singchidi asumbo oire kana daba aremba da paisa tinghandaba adugi mata nyom sumna thabak surasu khoina pukchen sengna suba pukchen tingba mi singni haibdo ekoi khangan seba aduga Isaiah 36:23 da su asumna haibani Atoppa jasingna laktuna haigani haibani haidi mapu ibungo jina ishoni haibdo adwa I shall be sanctified in before the makoigi mamangda nangonda makoigi mamangda ebu sengangani haibani nangonda haije ekoida yenglaga ekoigi lamcha sajata yenglaga Atoppa mising asina ishor ekoina kurumbe ishor asengba ishoni maki minglen maki mating maguna se ikai khumna ba ulan gadabne aduna maming tegi Christian oiba ekoi ishogi sira phangani adugi mota ishona haiba chen illaga chaliba ekoi ishogi dama boyam phangani haimni aduga Daniel 7:14 da zu haire masida professioni prithibida achobani tholeba mari lakani aduga apikpa masi lakani haibani adugi matungda ko na thangda ishogi ning tholeba lakani haimni hairiba ning tholeba asida kana yawni haibing maramda su masida hairi aduga mapu mangonda mapu oiba matik mangan amsung tholeba pirami mi punamak jati amasung Atoppa lon ngangbasina mahakpu thogal togani mahakpu hadi Jesu Christa buni mahangna panbadi lomba naidana pali amasung mangloi amasung mahkening tholeba adu mang takla roi haini sida prithibida leba lon khuding mana jat khuding mana Jesu Christa gi matung ingene haini basida haire bise janta ning jihudi khaktana Arankhubam phangani hamne prithibida like lakraba khuding mak jihudi orapsu jihudi natab orapsu Jesu Christa da thaja khrabam khuding ma aduna ishogi ning thole bakta yawgani haina masida prophecy phajana piri Amos 9:11-12 tazu asumna haiko masida ju nakoina pabiro ai matam leitere aduga Micah 1:4-1-2 da swaimni aroiba matamda ishogi yum ase singjau mathakta sagani aduga masi singe mathakta wangkhalangani mi singna masigi manakta lakani haibani aduga mi kyamongna laktuna hagini ikoi ishogi singda mapu ibungo singda ikoi chachi ishogi yumda Jacob ki ishogi yumda ikoi chachi mahangna ikoibu mahaki lambi sing takpigani koina mahaki lambi sing da chatkani mahaki wahen jathung ado Zion gi mamang degi chatkani aduga ishor Jerusalem degi ishogi wahedu lakani hamni kya da phajakraba profession isnausa sukamatik hai masina jingjau matakta ishogi sang ado sagani haibi atadi koina Prabhu Jesu Krishna Matthew chapter 5 da jai koina kain
ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯅ ꯊꯥꯡꯃꯩ ꯊꯥꯡꯕ ꯅꯈꯣꯏꯗꯤ ꯇꯥꯏꯝꯄꯪ ꯌꯨꯝ ꯃꯉꯥꯅꯤ ꯑꯗꯨꯅ ꯆꯤꯡꯊꯛꯇ ꯁꯥꯕ ꯌꯨꯝꯗꯤ ꯑꯩꯈꯣꯏꯅ ꯁꯍꯔꯗꯤ ꯂꯣꯠꯄ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯅ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯀꯩꯅꯣꯗꯤ ꯈ꯭ꯔꯤꯁꯇꯥꯟ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯦ ꯑꯩꯈꯣꯏꯅ ꯃꯉꯥꯟ ꯃꯩ ꯑꯃ ꯆꯤꯡ ꯃꯊꯛꯇ ꯌꯨꯝ ꯑꯃ ꯁꯥꯔꯒꯗꯤ ꯂꯣꯏꯅ ꯀꯣꯏꯕꯗ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯑꯣꯏꯒꯅꯤ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯆꯤꯡ ꯃꯊꯛꯇ ꯁꯥꯕ ꯏꯁꯣꯔꯒꯤ ꯁꯪꯒꯨꯝꯕꯅꯦꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯊꯥꯖꯕ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠ ꯑꯗꯣ ꯑꯩꯈꯣꯏ ꯃꯉꯥꯜꯅꯤ ꯍꯥꯏꯔꯤꯕ ꯃꯉꯥꯜ ꯑꯗꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯎꯒꯅꯦꯕ ꯑꯗꯨꯒ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯐꯕꯁꯦ ꯎꯔꯒ ꯃꯈꯣꯏꯁꯦ ꯐꯠꯇꯦ ꯍꯥꯏꯕꯗꯣ ꯃꯁꯥꯅ ꯈꯪꯖꯒꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯗ ꯆꯠꯀꯗꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯩꯈꯣꯏꯗ ꯑꯔꯥꯡꯈꯨꯕꯝꯒꯤ ꯂꯝꯕꯤꯗꯨ ꯀꯔꯤꯅꯣ ꯑꯍꯤꯡꯕ ꯂꯝꯕꯤꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗ ꯍꯪꯒꯅꯤ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤꯒꯗꯕꯅꯦꯕ ꯑꯁꯨꯝꯅ ꯏꯁꯣꯔꯒꯤ ꯄꯥꯟꯗꯝ ꯑꯁꯦ ꯂꯩꯔꯝꯕꯅꯦꯕ ꯏꯁꯅꯥꯎꯁꯥ ꯑꯗꯨꯒ ꯖꯦꯀꯔꯤꯌꯥ 2:11ꯗꯁꯨ ꯍꯥꯏ ꯃꯤ ꯀꯌꯥꯃꯔꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯗ ꯃꯔꯛꯇ ꯌꯥꯎꯔꯒ ꯑꯩꯒꯤ ꯃꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤ ꯏꯁꯣꯔꯅ ꯃꯥꯒꯤ ꯃꯤ ꯍꯥꯏꯕꯁꯦ ꯌꯨꯍꯨꯗꯤ ꯈꯛꯇ ꯅꯠꯇꯦ ꯑꯇꯣꯞꯄ ꯖꯥꯠꯁꯤꯡ ꯑꯁꯤꯕꯨꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯖꯦꯀꯔꯤꯌꯥ 8:20ꯗꯒꯤꯅ 23ꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯕꯅꯦꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯁꯨꯝꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯁꯤꯗ ꯍꯥꯏꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯈꯨꯟꯗꯥꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯂꯥꯛꯑꯒ ꯁꯍꯔꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯈꯤꯅꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯆꯠꯁꯤ ꯏꯁꯣꯔꯕꯨ ꯊꯤꯖꯤ ꯍꯥꯏꯕꯅꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯑꯀꯟꯕ ꯖꯥꯇꯤ ꯀꯌꯥꯃꯔꯨꯝꯅ ꯏꯁꯣꯔꯕꯨ ꯊꯤꯕ ꯂꯥꯛꯀꯅꯤ ꯚꯔꯁ 22ꯗ ꯍꯥꯏꯕꯅꯤ ꯑꯗꯩ ꯖꯦꯔꯨꯁꯥꯂꯦꯝꯗ ꯊꯤꯕ ꯂꯥꯛꯀꯅꯤ ꯏꯁꯣꯔꯗ ꯍꯥꯏꯖꯒꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯗ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯤꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯛꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒ ꯖꯦꯀꯔꯤꯌꯥ 14:9ꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛꯇ ꯄꯥꯝꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯑꯃ ꯂꯩꯒꯅꯤ ꯏꯁꯣꯔ ꯑꯃꯈꯛ ꯂꯩꯒꯅꯤ ꯃꯥꯒꯤ ꯃꯃꯤꯡ ꯆꯥꯎꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯕꯥꯏꯕꯜꯗꯒꯤ ꯑꯩꯈꯣꯏꯅ ꯁꯝꯂꯞꯅ ꯄꯥꯈ꯭ꯔꯕ ꯇꯦꯛꯁ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯃꯗꯨꯗꯤ ꯏꯁꯣꯔꯅ ꯑꯕ꯭ꯔꯥꯍꯥꯝꯕꯨ ꯀꯧꯊꯣꯛꯄ ꯃꯍꯥꯛꯀꯤ ꯗꯔꯥ ꯌꯍꯨꯗꯤꯁꯤꯡꯕꯨ ꯃꯥꯂꯦꯝꯗ ꯀꯧꯊꯣꯛꯄꯁꯦ ꯀꯔꯤꯒꯤꯗꯃꯛꯅꯣ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪꯁꯤꯡ ꯑꯗꯨ ꯏꯜꯂꯒ ꯏꯁꯣꯔꯅ ꯇꯥꯛꯄꯤꯕ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯗꯨ ꯆꯠꯂꯒ ꯃꯈꯣꯏꯅ ꯈꯨꯗꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯖꯥꯠꯁꯤꯡꯗ ꯃꯈꯣꯏꯅ ꯈꯨꯔꯨꯝꯕ ꯂꯥꯏꯁꯤꯡꯗꯣ ꯑꯔꯥꯟꯕꯅꯤ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯤꯡ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯏꯁꯣꯔꯒꯤ ꯆꯠꯅꯕꯤꯁꯤꯡ ꯑꯁꯤꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯗ ꯈꯪꯍꯟꯒꯅꯦꯕ ꯃꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯍꯥꯏꯕ ꯏꯟꯕ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥꯅ ꯃꯈꯣꯏꯗ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕꯗꯣ ꯈꯪꯍꯟꯒꯅꯦꯕ ꯃꯗꯨꯅꯤ ꯑꯩꯈꯣꯏꯅ ꯏꯖꯤꯞꯀꯤ ꯃꯇꯝꯗꯁꯨ ꯏꯖꯤꯞꯇ ꯆꯩꯅꯥꯈꯣ ꯂꯩꯗꯕ ꯃꯇꯝꯗ ꯑꯁꯦꯡꯕ ꯏꯁꯣꯔꯅꯤ ꯍꯥꯏꯕꯗꯣ ꯈꯪꯉꯤ ꯑꯗꯨꯒ ꯖꯣꯁꯨꯋꯥꯅ ꯑꯩꯈꯣꯏꯅ ꯀꯦꯅꯟ ꯂꯧꯁꯟꯅꯤꯡꯉꯥꯏꯒꯤ ꯂꯥꯟ ꯇꯧꯔꯛꯄ ꯃꯇꯝꯗꯁꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯈꯨꯔꯨꯝꯅꯔꯤꯕ ꯑꯀꯟꯕ ꯃꯈꯣꯏꯒꯤ ꯂꯥꯏꯅꯤ ꯍꯥꯏꯕ ꯂꯩꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯖꯣꯁꯨꯋꯥꯒꯤ ꯃꯃꯥꯡꯗ ꯀꯅꯥꯁꯨ ꯂꯦꯞꯄ ꯉꯝꯈꯤꯗꯦꯕ ꯃꯗꯨꯅꯁꯨ ꯇꯥꯛꯑꯦ ꯖꯣꯁꯨꯋꯥꯒꯤ ꯏꯁꯣꯔ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯟꯕ ꯏꯁꯣꯔꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯦ ꯑꯗꯨ ꯃꯇꯝꯗ ꯃꯤ ꯀꯌꯥꯃꯔꯨꯝ ꯃꯈꯣꯏꯒꯤ ꯖꯦꯁꯨꯕꯥꯏꯠꯁꯤꯡꯒꯤ ꯕꯣꯅꯥꯏꯠꯁꯤꯡ ꯃꯈꯣꯏ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯃꯤ ꯀꯌꯥꯃꯔꯨꯝ ꯖꯣꯁꯨꯋꯥꯗ ꯆꯪꯖꯩ ꯑꯗꯨ ꯃꯇꯝꯗ ꯖꯣꯁꯨꯋꯥꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯈꯤꯕ ꯑꯁꯨꯝꯅ ꯇꯧꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯕꯥꯕꯤꯂꯣꯟꯅ ꯖꯨꯗꯥꯕꯨ ꯑꯩꯈꯣꯏꯅ ꯖꯨꯗꯥ ꯂꯩꯕꯥꯛꯄꯨ ꯂꯧꯁꯤꯟꯕ ꯃꯇꯝꯗ ꯁꯗ꯭ꯔꯥꯛ ꯃꯦꯁꯥꯛ ꯑꯕꯦꯗꯅꯦꯒꯣ ꯗꯥꯅꯤꯌꯦꯜ ꯃꯈꯣꯏ ꯄꯨꯈꯤ ꯁꯗ꯭ꯔꯥꯛ ꯃꯦꯁꯥꯛ ꯑꯕꯦꯗꯅꯦꯒꯣ ꯑꯃꯁꯨꯡ ꯗꯥꯅꯤꯌꯦꯜꯒꯤ ꯍꯥꯏꯕ ꯏꯟꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯅꯦꯕꯨꯀꯥꯗꯅꯦꯖꯔ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯍꯟꯕ ꯉꯝꯃꯤ ꯑꯇꯣꯞꯄ ꯖꯥꯠꯁꯤꯡ ꯑꯗꯨꯁꯨ ꯃꯩꯒꯤ ꯀꯣꯝꯗ ꯂꯪꯁꯤꯟꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯖꯥꯠꯁꯤꯡꯅ ꯗꯥꯅꯤꯌꯦꯜꯅ ꯈꯨꯔꯨꯝꯕ ꯏꯁꯣꯔꯁꯤꯅ ꯑꯁꯦꯡꯕ ꯏꯁꯣꯔꯅꯤ ꯍꯥꯏꯕꯗꯨ ꯈꯪꯉꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯤ ꯀꯌꯥꯃꯔꯨꯝ ꯁꯔꯒ ꯆꯠꯄ ꯌꯥꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯃꯛ ꯈꯪꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯎꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯗꯥꯅꯤꯌꯦꯜꯕꯨ ꯅꯣꯡꯁꯥꯒꯤ ꯀꯣꯝꯗ ꯂꯪꯁꯤꯟꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯄꯥꯅ ꯗꯥꯅꯤꯌꯦꯜꯅ ꯈꯨꯔꯨꯝꯕ ꯏꯁꯣꯔꯁꯦ ꯑꯁꯦꯡꯕ ꯏꯁꯣꯔꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯌꯥꯏ ꯑꯦꯁꯇꯔꯒꯤ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯣꯔꯗꯦꯀꯥꯏꯅ ꯍꯦꯛ ꯍꯥꯏꯕ ꯏꯟꯅ ꯆꯨꯝꯅ ꯂꯦꯞꯄꯒꯤ ꯃꯄꯥꯅ ꯃꯤ ꯀꯌꯥꯃꯔꯨꯝ ꯃꯣꯔꯗꯦꯀꯥꯏꯒꯤ ꯏꯁꯣꯔꯁꯦ ꯑꯁꯦꯡꯕ ꯏꯁꯣꯔꯅꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯈꯪꯉꯝꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯈꯨꯗꯝ ꯈꯤꯇꯪ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯁꯤ ꯌꯍꯨꯗꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯖꯥꯠꯁꯤꯡ ꯏꯁꯣꯔꯅ ꯀꯟꯕꯤꯈꯤꯕ ꯑꯇꯣꯞꯄ ꯖꯥꯠꯁꯤꯡ ꯑꯩꯈꯣꯏ ꯈꯔ ꯌꯦꯡꯕ ꯌꯥꯏ ꯃꯦꯜꯆꯤꯖꯦꯗꯦꯛ ꯍꯥꯏꯗꯤ ꯖꯦꯔꯨꯁꯥꯂꯦꯝꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯁꯦꯂꯦꯝ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯄꯨꯔꯣꯍꯤꯠ ꯃꯀꯣꯛꯇꯣ ꯃꯗꯨꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏ ꯕꯥꯏꯕꯜ ꯇꯦꯛꯁꯁꯤꯡ ꯌꯦꯡꯕ ꯖꯣꯕ ꯌꯍꯨꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯕ꯭ꯔꯥꯍꯥꯝꯒꯤ ꯃꯅꯥꯏ ꯍꯥꯏꯗꯣ ꯑꯦꯂꯥꯏꯖꯔꯗꯣ ꯗꯃꯥꯀꯁ ꯃꯆꯥꯅꯤ ꯍꯥꯏꯗꯤ ꯏꯖꯤꯞ ꯃꯆꯥꯅꯦꯕ ꯃꯥ ꯌꯍꯨꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯁꯣꯔꯕꯨ ꯌꯥꯝꯅ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯈꯤ ꯑꯕ꯭ꯔꯥꯍꯥꯝꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯅꯥꯏ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯒꯤ ꯑꯍꯤꯡꯕ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯕ꯭ꯔꯥꯍꯥꯝꯁꯦ ꯊꯥꯖꯕꯒꯤ ꯃꯄꯥꯁꯨ ꯀꯧꯔꯤꯕꯅꯤ ꯕꯥꯏꯕꯜꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒ
Rehab kuna Jericho loksan ba matamda Rehab ki imung je ishona Egypt tokiba ang ko mihamadu khanga pungning hongba imungni ma ki imung do kale adu Rehab abse Yesu Christ pokadaba darasing aduda mama oibi thajaba chepi mama oiba singi manungda maksu yawe root koina Moabite masani adubu Jehudi singi asengba ishoro thajaraga masu koina mama oibes bor phanglaba mama oibesingi manungda yawe koina namangi wari khangi aduga jara patta leiriba Jehudi nataba ishobu kuramba lukhrabi nupi adugi wari khangi koi masiju koina masu koina Jehudi gi ishorjina asengba ishorne habdu ma thajayeba mayam lei isinawsa koina ato pamdina koin Bible da khatang ibu waneba aduga nena ba kambu ju jona gi wari khangi mokoi pungning hongki jona gi opau taba matamda aduga koina seba maksu Solomonda shogi asumba lambi do thiba lakhi aduga itaida gidait ka habje koina ekoi maju khangi makchu khangni aduga roibada Nebuchadnezzar su leiri kudam sing aduna taba sinata kudam kyamram amsu leiri isnausa koina aduna aina roibada haining badi Gentile singi salvation habje Atoppa Jatsingi salvation ase ishona Jehudi singi damak tang panda lakpa mi khudimaki koi Arankhubam gi tharong yaubda makoi suloina yaukre haibse kena deba mipung khudimak tang panda lakpa mipung khudimi Jehudi oigera Christian oigera Atoppa Jat oigera khudimaki Arankhubam je samane thajbagi mapana Yesu Christ da makoi khudima loina kanbiheba koi khudima thajbagi mapana kanbidaba mi amatta yaudeba isnausa aduna akoina huchi pakraba Gentile sing asigi khudam akoina sida yauribu khudam haiba missing se ishona haiba inba mi loina oirakeba aduga makoi je phattaba mi makoi gi lai muthi lapa misak haibado amatta oide makoi ji suda thajabagi mapana makoina matamda thajaba mesaya da thajaba dugi mapana makoi gi lamcha saja loina hongthoki rehab su oktabi nupi haibani adubu ma Jehudi singi shorja asengba ishoni haibado thajabadagi maki oktaba lamchat khudimo loina thaduga dharma chen binupi ama oirakeba asmai tawduna Bible da mi khuding maki Arankhubam gi thawrang che chamane punamak thajadai mapana thawjana kanbiba miwai ngaktaneba masina taba mi amata masigi thajadai mapana thawjana kanbidaba mi amata laiteba ekhoina sagada sakada khudimok che masigi mapana kanbibni Jehudi oirabsu Gentile oirabsu punamak Shona Abraham amasung Jehudi sumbo akhanana kautopigi maramdi makoina ishogi asumbudo haiba inba thajana chatpa adugi mapana makoigi haiba inba makoigi afaba lamcha saja wangang changang ishoda chena thajaba adugi mapana makoigi lamcha sajat makoina khurimba ishodo asengba ishoni haibdo makoigi na lairuruba mafang khudingda makoigi tineruba mafang khudingda khanganba adugi mapana mising aduda puning hongluga shogi asumba lambida kaningai gi damang lakone bai snausa nang isu shona kokthokrabani ekoi mapan thongda asamba koina maming tegi oiba Christian oikumsi adugi mota ishona haiba inba Bible na takpiba yamna ingtapa Jesu Christ gi lamchada eba mi bu kokpi heba thawjana eba minungchi chawba aduga leitalai tolaba taraba singbu matheng pangba mi nei koda thina nga su koina handaba laman khumbi wakal leitaba ishora chena thajaraga leba Jesu Christ ngonda chena thajaraga leba Christian mo oisi aduga nang aina Jesu Christ gi achangba lamcha sajadase koi karula kaida leba misingda utholaga aikoina khurumbe ishorje ahingba ishone achumba ishone habdo khanganba adugi mapana mokhoida koina pungning honglaga ishogi mapumda laaga kanbiningai gi thawrangdo aikoi yausi hamni aikoina Christian oiraga migi khudi thigedaba mina pamdaba ishogi mingcha thigedaba thabak ado aikoi thado osi aina haizari tabirba mayamda ishona bopi boishnu nakoi anobu mi ragdi ai channel asibu subscribe tobiu any nakoi Bible ga mari lenba question lairagadi comment da haibiramo ai shoidana paikhatsagani Prabhu Jisuna lakpa matam se yamna kare koi Bible na haibdo chena thajamina se aina mayamda haizari प्रार्थना tawse sagada lebi paisho yam thagatsare prithipeda lakma dong khudimaki Arankhubam gi thawrang se thajabing mapana Yesu gi mapana kanbibani habse kangan be sigida ma thagatsare
ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯨꯝꯕ ꯅꯍꯥꯛꯅ ꯀꯟꯕꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯣꯏꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯑꯁꯤꯒꯤ ꯃꯄꯥꯟ ꯑꯩꯈꯣꯏꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨꯁꯨ ꯀꯟꯕ ꯉꯝꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ